Manipur YouTube channel as being video mayam pumno po muka na tara mok seri han badayam na maru ipa pawa mak thamjage aram bai tengol bu ikai khumna bo ulagli Manipur gi hausi ko riba lurba tan pom asda sahi kaya khoi gi layu khraba thauna farba ipai pu singki ikheng tana katuna maitre bak asibu yekna basingdagi ngak tuna lagdiba asigi asengba ta jada nauda oina ima lebak Manipur bu kai ba sukya yaroi ikheng tana oirbasu katuna ima lebak pu ngakani haibagi wakhalonda aram bai tengol gi saktam loduna thorok libe richa singbu peace committee wangkhai kendra gi maikai digi taram no uksabaga loina na ikai khumna bu ulakli peace committee wangkhai kendra na thadorak pacheron asina makha taribadi ngasing asimak sahi kaya Manipur da khundaminariba furup masel gi marakta nungsi chanana charo maurungna duna ingna sikna leminarliba asida handak ikhang khangaudana chatkiba me ahumdagi miramdagi ain kaina sangsilagliba illegal cookie jo immigrant sing cookie narco terrorist singa loina duna aron bathausin amagi makhada loijing loyada leijaba chamjaraba mitei miyamgi yumkai tumna mai thadok piba hatpa tuppa chatharakpada loina na apunba Manipur ki ngamkhaidagi tongan bulengak ama demand tawduna choba singnaba ama pirakliba matam asida maraibak maramdambu khanjaba arambai tengolna saphonglaktuna Manipur ki apunba saktam amadata kaiba yaroi haina thauna phana chongthorakliba asibasu committee asini kai khumna phungluksari ngasigi tangdu leita draba amadi hamchatnarba Manipur gi phibam asida arambai tengolna maka phanna mayun chonglakpa haibasi phibam amadata sahi lising ani helaba masagi puari leijaba kha nongpok asia da mapangal kanna amadi matik mathongna leina leirakliba kangleipak asi miyoiba khunai amadi savitan leirimekhai malemgi matik mayai amadana thugaiba amadi kaihanba ngamloi haina susero lasna makhatari video sing bibagidamakta mayam pumnang po muka na tagachari anauba update kidamakta online Manipur YouTube channel asibunung sibiduna subscribe to binamu. Thank you so much.